खोइबू विलेज खुलाई पाइबसिंगी मरक्ता खुद थोंगनबदा कुकी मिलिटेंट सिंगनबा अनि सिरे प्रेसना फंगबा थाजबा याबा पाउदा टेक्नोपल डिस्ट्रिक्ट की मसी सब डिवीजन की मनुंग चन लैबा खोइबुंग विलेज खुलाई पाइबा मसेल की मरक्ता खुद थोंगनबगी थौदोक्ता कुकी मिलिटेंट सिंगनबा मियोय अनि सिरे हाइरे अतोपा सोर्स अमगी मतुंग इनदे खोइबू विलेज ngarang numidang kuki khulai paiba miyoi kharana lusinglaga paramilitary forcing loinana lakbada mafam aduda hana dagi leiraklaba manipur ge underground organization amagi lupsing thengnaduna nongmai kapna khibani haire paw asina hairibade paramilitary force asibu lusinglagliba kuki militant ani faduna wahong pahong satharingai cherakta kuki militant amadi paramilitary forcing gi maikai dagi handuna nongmai kapsilakhe maduda manipur gi lalaulup aduna so handuna nongmai kapna khe Maduda kuki militeni singnabani sikhibane kharana amambagi khudong chaba lawraga nanthokre haire thaudok asagi matang da khangna bohonaba matamda de pawasi taraga su official oiba paw leiti haina phongdorok le masagi matang da mafam aduda henba forcing thomjin duna makha tana yangsinana ba sanction khre haire naga furup singi mifam pang thoktuna maru oiba warep ani lawkhre naga political peace process ki matang da Naga furup singi oiba mifam ama pangthoktuna maru oiba warep ani lawkhre ngarang Tamenglong da pangthokiba mifam aduna naga political peace process ki matangda yamna kumna khanaraba matungda lawkhiba warep sing adude furup asigi yaifana bagidamak naga national movement da sawgatpa amade kumjali singani taraga mangada India laingak amade naga furup ki mahut senduna Nagaland gi lalolup ama oiriba NACN-IM ga khuyak pinakhiba framework agreement adu amatoina sawgatpa sene Mifam aduna India laingak amade NACN-IM anigi marakta naga problem gi chapchaba solution ama purangnaba honabiyu haiba wafam so amatoina taksinaba warep lawkhe